ꯂꯥꯛꯂꯤꯕꯗꯣ ꯃꯤꯌꯥꯝ ꯇꯤꯟꯕ ꯂꯝꯕꯤꯅꯤ ꯀꯥꯎꯔꯦ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗ꯭ꯔꯕ ꯆꯤꯟꯈ꯭ꯔꯕ ꯗꯤꯗꯤꯝ ꯂꯝꯕꯤ ꯑꯗꯨꯗ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯅꯥꯆꯨꯡꯂꯨꯗ ꯃꯇꯣꯝꯇ ꯉꯥꯏꯔꯒꯨꯝ ꯄꯥꯔꯤꯅ ꯒꯥꯔꯤ ꯑꯗꯣ ꯄꯥꯏꯈꯩ ꯊꯧꯔꯛꯂꯤ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗꯨꯗꯗꯤ ꯒꯥꯔꯤ ꯄꯔꯦꯡ ꯈꯥꯝꯗꯨꯅ ꯇ꯭ꯔꯥꯐꯤꯛ ꯁꯤꯒꯅꯦꯜ ꯃꯆꯨ ꯑꯗꯨ ꯑꯉꯥꯡꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦꯗꯣ ꯗꯤꯖꯤꯇꯦꯜ ꯁꯤꯒꯅꯦꯜꯗ ꯅꯝꯕꯔ ꯄꯣꯞ ꯑꯞ ꯇꯧꯔꯤꯕꯗꯨꯗ ꯄꯥꯔꯤꯅ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯅ ꯌꯦꯡꯂꯤ ꯃꯤꯅꯤꯠ ꯑꯅꯤ ꯁꯦꯀꯦꯟ ꯈꯔ ꯍꯦꯟꯅ ꯉꯥꯏꯒꯗꯕ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯉꯥꯏꯉꯝꯗꯕꯅꯣ ꯃꯤꯅꯤꯠ ꯑꯅꯤ ꯈꯛꯇꯨꯅ ꯀꯌꯥꯗ ꯑꯣꯜꯂꯔꯤꯕ ꯄꯥꯔꯤꯕꯨ ꯉꯁꯤꯗꯤ ꯊꯥꯖꯕ꯭ꯔꯥ ꯅꯈꯣꯏꯕꯨ ꯂꯥꯏꯄꯣꯛꯅꯤ ꯍꯥꯏꯅꯔꯤꯕ ꯁꯥꯏꯟꯇꯤꯁꯠ ꯑꯜꯕꯔꯠ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤ ꯃꯤꯁꯛ 10 ꯁꯨꯅ ꯃꯥꯒꯤ ꯊꯤꯑꯣꯔꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯈꯤꯗꯦ ꯍꯥꯏꯅꯩ ꯃꯇꯝ ꯑꯗꯨꯗ ꯁꯔ ꯑꯜꯕꯔꯠꯀꯤ ꯌꯦꯛꯂꯣꯏꯅꯕꯤꯗꯨꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ ꯃꯄꯨꯔꯣꯏꯕꯃꯛꯀꯤ ꯊꯤꯑꯣꯔꯤ ꯑꯗꯨ ꯑꯗꯨꯕꯨ ꯃꯤꯆꯝ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕꯒꯤꯗꯃꯛ ꯑꯥꯏꯟꯁꯇꯥꯏꯟꯅ ꯍꯥꯏꯔꯝꯃꯤ ꯃꯩꯊꯛꯇ ꯃꯤꯅꯤꯠ ꯑꯃ ꯐꯝꯃꯨ ꯄꯨꯡ ꯑꯃ ꯃꯩꯊꯛꯇꯨꯗ ꯅꯁꯥꯗꯣ ꯂꯩꯕꯒꯨꯝꯅ ꯋꯥꯒꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯊꯣꯏꯔꯕ ꯅꯨꯡꯁꯤ ꯊꯣꯏꯔꯕꯤ ꯀꯅꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯡ ꯑꯃ ꯐꯝꯗꯨꯅ ꯂꯩꯌꯨ ꯄꯨꯡ ꯑꯃ ꯑꯗꯣ ꯃꯤꯅꯤꯠ ꯑꯃꯒꯨꯝꯅ ꯍꯧꯈꯤꯕ ꯈꯪꯍꯧꯔꯣꯏ ꯃꯁꯤꯅꯤ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤ ꯑꯁꯨꯛ ꯂꯥꯏꯕ ꯑꯁꯨꯛ ꯂꯨꯁꯟꯕ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯊꯤꯑꯣꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯨꯔꯇꯤ ꯑꯁꯤꯁꯨ ꯑꯁꯨꯝ ꯐꯥꯎꯔꯕꯗ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯊꯤꯑꯣꯔꯤ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯁꯨꯝꯅꯇꯒꯤ ꯇ꯭ꯔꯥꯐꯤꯛ ꯁꯤꯒꯅꯦꯜꯒꯤ ꯃꯤꯅꯤꯠ ꯑꯅꯤ ꯑꯗꯨ ꯄꯨꯡꯖꯥ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯉꯥꯏꯗꯨꯅ ꯂꯩꯕꯒꯨꯝꯅ ꯐꯥꯎꯔꯤꯕ ꯍꯥꯏꯖꯅꯕ ꯅꯠꯇꯦ ꯌꯦꯡꯉꯨ ꯅꯈꯣꯏꯁꯨ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯁꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯤꯅꯤꯗꯀꯣ ꯃꯇꯧ ꯑꯁꯤ ꯉꯥꯏꯖꯁꯅꯨ ꯃꯇꯝ ꯑꯃꯒꯤ ꯊꯃꯣꯏ ꯄꯥꯟꯗ꯭ꯔꯕ ꯍꯦꯃꯥꯒꯤꯅ ꯅꯨꯡꯁꯤ ꯃꯨꯔꯇꯤ ꯄꯥꯔꯤꯁꯨ ꯃꯇꯝ ꯃꯥꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯇꯥꯈꯣ ꯅꯈꯣꯏꯁꯨ ꯍꯧꯈ꯭ꯔꯕ ꯅꯤꯡꯉꯝꯗꯕꯒꯤ ꯂꯃꯥꯏꯂꯛꯇ ꯂꯣꯠꯁꯤꯟ ꯃꯆꯨ ꯎꯗ꯭ꯔꯕ ꯃꯨꯛꯅ ꯏꯗꯨꯅ ꯊꯝꯍꯧꯔꯕ ꯅꯤꯡꯁꯤꯡ ꯃꯃꯤ ꯃꯇꯦꯛ ꯑꯃ ꯑꯁꯤ ꯍꯥꯟꯅꯒꯨꯝ ꯌꯣꯜꯂꯤꯡ ꯂꯤꯁꯤꯡꯅ ꯈꯥꯖꯤꯜꯂꯕ ꯍꯣꯔꯣꯜ ꯆꯥꯃ ꯆꯥꯃ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯖꯤꯟꯈ꯭ꯔꯕ ꯀꯩꯁꯨꯝ ꯁꯪꯒꯨꯝꯂꯕ ꯀꯥ ꯃꯆꯥꯗꯨꯒꯤ ꯀꯥꯆꯤꯜꯋꯥꯏꯗ ꯊꯥꯔꯤꯕ ꯇꯦꯕꯜ ꯑꯗꯨꯒ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯎꯒꯤ ꯆꯧꯀ꯭ꯔꯤ ꯆꯥꯎꯔꯞ ꯇꯧꯕꯗꯨꯒ ꯃꯁꯥꯗꯣ ꯄꯩꯔꯞꯅ ꯄꯥꯔꯤ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯅꯤꯡꯊꯦꯝꯅ ꯃꯥꯅ ꯍꯦꯛ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯍꯧꯅꯕꯤ ꯇꯦꯕꯜ ꯃꯅꯥꯛꯀꯤ ꯄꯥꯔꯤꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯐꯛꯂꯥꯡꯗ ꯃꯈꯣꯡ ꯉꯥꯊꯥ ꯃꯈꯣꯡ ꯑꯅꯤ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯔꯤ ꯄꯥꯔꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯁꯨꯝ ꯃꯨꯡꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯀꯝꯗꯧꯒꯦ ꯈꯜꯂꯤꯅ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯗꯧꯔꯤꯕ ꯍꯥ ꯂꯩꯐꯝ ꯆꯥꯐꯝꯒ ꯂꯣꯏꯅ ꯁꯤꯟꯕ ꯂꯣꯏꯔꯦ ꯍꯥꯏ ꯄꯨꯄꯨ ꯁꯅꯥꯜꯁꯤ ꯊꯥꯏꯅ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯣꯏꯔꯝꯕꯅꯤꯅ ꯃꯥꯒ ꯈꯪꯅꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯅꯪꯅ ꯗꯦꯜꯂꯤꯗ ꯊꯨꯡꯂꯨꯔꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅꯦ ꯄꯨꯄꯨꯒꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯊꯦꯝꯕꯥ ꯃꯩꯈꯦꯠ ꯌꯥꯎꯕ꯭ꯔꯣ ꯊꯧꯁꯥꯗ꯭ꯔꯕ ꯃꯥꯟꯕ ꯄꯥꯔꯤꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯍꯥꯏꯔꯞꯇꯤ ꯉꯛꯂꯤꯕꯅꯤ ꯀꯩꯒꯤꯅꯣ ꯌꯥꯎꯕꯨꯗꯤ ꯌꯥꯎꯏ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯀꯩꯒꯤꯅꯣ ꯁꯤꯅꯤ ꯄꯣꯀꯦꯠꯇꯒꯤ ꯂꯥꯏꯇꯔ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯦꯝꯅ ꯇꯤꯡꯊꯣꯔꯛꯂꯤꯕ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇꯨꯗ ꯃꯈꯨꯠꯅ ꯂꯥꯝꯃꯛꯇꯨꯅ ꯄꯥꯏꯍꯜꯂꯤ ꯊꯧꯁꯥꯗꯅ ꯑꯃꯨꯛꯁꯨ ꯄꯥꯔꯤꯅ ꯀꯗꯣꯝꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯅꯝꯂꯤꯕ ꯆꯨꯔꯨꯞ ꯎꯄꯨꯅꯣ ꯃꯥꯔꯜꯕꯣꯔꯣꯅꯤ ꯃꯆꯩ ꯑꯃ ꯇꯞꯅ ꯃꯣꯉꯥꯗ ꯁꯠꯇꯨꯅ ꯃꯆꯤꯟ ꯃꯥꯟꯅꯅꯤ ꯀꯥꯔꯛꯇ ꯆꯞꯇꯨꯅ ꯊꯝꯈ꯭ꯔꯒ ꯂꯥꯏꯇꯔ ꯑꯗꯨꯅ ꯆꯨꯔꯨꯞ ꯃꯇꯣꯜꯗ ꯃꯩ ꯆꯝꯅ ꯁꯥꯡꯅ ꯆꯤꯡꯗꯨꯅ ꯆꯨꯔꯨꯞ ꯑꯗꯣ ꯃꯩꯔꯤ ꯀꯥꯍꯜꯂꯤ ꯈꯣꯏꯗꯥꯔꯨꯔꯤꯕ꯭ꯔꯥ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯄꯥꯔꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅꯗꯤ ꯉꯛꯄꯒ ꯀꯥꯎꯏ ꯋꯥꯍꯪ ꯍꯥꯟꯅ ꯆꯨꯔꯨꯞ ꯊꯛꯄꯗꯨꯅ ꯀꯗꯥꯏꯗꯒꯤ ꯇꯝꯂꯨꯔꯤꯕ ꯑꯩꯅ ꯊꯛꯄꯅ ꯊꯛꯄꯅꯤ ꯅꯪꯅ ꯊꯛꯂꯛꯄꯁꯤꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯦ ꯃꯍꯥꯁꯣꯏ ꯃꯍꯥꯎ ꯂꯧꯕ ꯍꯩꯔꯕ ꯑꯃꯒꯨꯝꯅ ꯆꯨꯔꯨꯞ ꯑꯗꯣ ꯁꯥꯡꯅ ꯆꯤꯡꯗꯨꯅ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯄꯥꯔꯤꯗꯤ ꯃꯇꯧꯗꯨꯗ ꯈꯪꯏ ꯑꯍꯥꯟꯕ ꯃꯥꯅ ꯆꯨꯔꯨꯞ ꯊꯛꯄ ꯃꯇꯧ ꯅꯠꯇꯦ ꯇꯧꯔꯤꯕꯗꯣ ꯍꯩꯔꯕ ꯑꯃꯒꯤ ꯈꯨꯊꯛꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯤꯡꯊꯦꯝꯅ ꯃꯃꯥꯡꯗ ꯆꯨꯔꯨꯞ ꯊꯛꯑꯁꯨ ꯅꯣꯡꯃꯇ ꯅꯪꯁꯨ ꯑꯃ ꯊꯛꯎ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯊꯛꯎ ꯌꯥꯈꯤꯗꯕ ꯄꯥꯔꯤꯅꯤ ꯄꯔꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯐꯕ ꯇꯥꯡꯈꯠꯂꯛꯄꯗ ꯅꯤꯁꯥꯅ ꯈꯨꯂꯥꯡꯈꯥꯡ ꯀꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯟꯅꯗꯤ ꯆꯨꯔꯨꯞ ꯄꯟꯕ ꯌꯥꯈꯤꯗꯕꯗꯥꯏꯅꯦ ꯅꯪꯕꯣ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯕ ꯍꯥ ꯃꯇꯥ ꯑꯃꯅꯤ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯦ ꯅꯪꯁꯤꯕꯣ ꯊꯦꯝꯕꯥ ꯅꯆꯤꯜꯗꯣ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯈꯣꯕ ꯅꯪꯕꯣ ꯁꯤꯒꯤ ꯃꯍꯧꯁꯦ ꯀꯥꯎꯕ ꯉꯝꯗꯦ ꯃꯥꯕꯣꯛꯅ ꯁꯥꯎꯒꯅꯤ ꯈꯪꯉꯤ ꯑꯗꯣ ꯀꯔꯤ ꯎꯄꯥꯏꯗꯤ ꯂꯩꯔꯤ ꯑꯗꯣ ꯅꯪꯕꯨ ꯃꯇꯥꯡ ꯆꯥꯗ ꯑꯉꯥꯡ ꯂꯝꯍꯦꯟꯕꯤꯗꯣ ꯑꯃꯨꯛ ꯂꯥꯟ ꯍꯦꯟꯖꯜꯂꯛꯏ ꯄꯥꯔꯤꯕꯨ ꯑꯃꯨꯛ ꯂꯣꯟꯊꯣꯛꯇꯕ ꯃꯨꯔꯇꯤ ꯑꯣꯏꯍꯟꯒꯦ ꯂꯥꯛꯂꯤꯕꯅꯤ
ꯊꯣꯡꯒ ꯍꯥꯡꯗꯣꯛ ꯃꯉꯛ ꯍꯥꯟꯅ ꯀꯥꯗꯨꯗ ꯂꯤꯁꯤꯟꯈꯤ ꯍꯧꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯔꯥꯕꯣꯟ ꯍꯣ ꯔꯥꯕꯣꯟ ꯑꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ ꯄꯥꯔꯤ ꯐꯂꯞ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯍꯥꯏꯕꯗꯨꯅꯤ ꯃꯨꯔꯇꯤ ꯑꯣꯏꯈꯤ ꯄꯥꯔꯤꯗꯤ ꯑꯅꯤꯔꯛ ꯁꯨꯅ ꯍꯦꯃꯥꯔꯣꯝꯗ ꯌꯦꯡꯉꯛꯇꯦ ꯃꯨꯔꯇꯤ ꯑꯗꯨ ꯆꯨꯔꯨꯞ ꯍꯟꯖꯤꯟꯅ ꯊꯧꯁꯥꯗꯗꯨꯅ ꯆꯤꯡꯈꯤ ꯅꯤꯡꯊꯦꯝꯅ ꯑꯣꯏꯅ ꯏꯀꯥ ꯇꯧꯗꯨꯅ ꯊꯣꯏꯕꯤ ꯑꯁ ꯉꯥꯏꯈꯣꯁꯦ ꯂꯥꯎ ꯑꯩꯅ ꯅꯪꯒꯤ ꯃꯤꯊꯥꯏ ꯂꯩꯔꯤ ꯁꯤ ꯆꯥꯎ ꯂꯥꯎ ꯍꯦꯃꯥ ꯄꯦꯔꯤ ꯄꯦꯔꯤ ꯃꯥꯒꯤ ꯃꯨꯔꯇꯤ ꯑꯗꯨꯔꯣꯝꯗ ꯌꯦꯡꯂꯝꯕꯅꯤ ꯍꯥꯏꯗꯕ ꯉꯝꯗꯦ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯌꯥ ꯑꯩ ꯅꯨꯄꯥꯁꯦ ꯆꯨꯔꯨꯞꯀ ꯊꯛꯑꯦ ꯍꯦ ꯀꯅꯥꯅ ꯑꯗꯨ ꯊꯛꯎ ꯍꯥꯏ ꯄꯨꯄꯨꯗ ꯍꯥꯏꯗꯣꯛꯎꯔꯥ ꯍꯧꯖꯤꯛꯃꯛ ꯂꯦꯞꯄꯨ ꯂꯦꯞꯇꯤꯌꯦ ꯌꯦꯡꯉꯣ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯇꯥꯗꯤꯌꯦ ꯍꯩ ꯔꯥꯕꯣꯟ ꯅꯪ ꯐꯨꯔꯥ ꯊꯨꯅꯅꯦ ꯅꯪ ꯆꯨꯔꯨꯞꯇꯣ ꯊꯛꯄ ꯂꯦꯞꯄꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯄꯨꯄꯨꯗ ꯍꯥꯏꯗꯣꯛꯀꯅꯤ ꯑꯩꯅ ꯅꯤꯡꯊꯦꯝ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯍꯩ ꯊꯣꯏꯕꯤ ꯊꯛꯄ ꯅꯠꯇꯤꯌꯦ ꯁꯨꯝ ꯃꯍꯥꯎ ꯌꯦꯡꯕꯅꯤ ꯅꯪ ꯄꯨꯄꯨꯗ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯁꯦ ꯀꯥꯏ ꯄꯤꯔꯣ ꯄꯥꯔꯤ ꯄꯤꯔꯣ ꯀꯩꯅꯣ ꯃꯥꯅ ꯊꯛꯄ ꯅꯠꯇꯦꯕꯀꯣ ꯊꯣꯏꯕꯤ ꯑꯩꯅ ꯊꯛꯄꯅꯤ ꯃꯥꯅ ꯃꯍꯥꯎ ꯌꯦꯡꯒꯦꯅꯅꯦ ꯂꯧꯈꯤꯕ ꯑꯃꯨꯛꯇꯪ ꯍꯦꯃꯥ ꯃꯈꯨꯠꯇꯣ ꯐ꯭ꯔꯪ ꯀꯟꯗꯨꯅ ꯁꯥꯎꯅꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯆꯤꯟꯊꯤꯕ ꯗꯗꯥ ꯌꯣꯡꯊꯦꯝ ꯑꯗꯨꯝ ꯆꯤꯡꯉꯒ ꯊꯛꯑ ꯂꯩꯁꯤꯗꯤ ꯃꯥꯅ ꯑꯃꯨꯛꯇꯪ ꯀꯥꯏꯅ ꯆꯤꯟꯊꯤꯕꯧ ꯔꯥꯕꯣꯟ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯆꯨꯔꯨꯞ ꯊꯛꯄꯗꯣ ꯂꯦꯞꯄꯣ ꯍꯥꯏꯕꯅꯤ ꯂꯥꯛꯑꯒ ꯃꯨꯜꯂꯨꯔꯅ ꯍꯥ ꯀꯗꯣꯝꯗꯒꯤꯅꯣ ꯔꯥꯕꯣꯟ ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯅꯔꯕꯣꯏꯔꯦ ꯅꯣꯏ ꯑꯅꯤꯗꯤ ꯍꯩ ꯄꯥꯔꯤ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯁꯤ ꯇꯥꯗ꯭ꯔꯣꯅ ꯄꯥꯔꯤ ꯀꯗꯥꯏ ꯄꯨꯄꯨꯅ ꯈꯪꯈꯤꯕ ꯇꯥꯔꯦ ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣꯗꯅ ꯁꯤ ꯍꯥꯏ ꯍꯦꯃꯥꯅ ꯃꯄꯨꯗ ꯄꯥꯎ ꯑꯗꯨ ꯇꯝꯊꯣꯛꯈꯤꯕꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ ꯈꯟ ꯅꯤꯡꯊꯦꯝꯅ ꯃꯤꯄꯥꯏꯔꯗꯨꯅ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇꯒꯤ ꯃꯩꯈꯨꯗꯣ ꯋꯥ ꯀꯥꯔꯤꯕ ꯃꯩꯔꯤ ꯆꯥꯛꯂꯤꯕ ꯆꯨꯔꯨꯞ ꯑꯗꯣ ꯃꯨꯟꯒꯦ ꯂꯥꯛꯅꯤ ꯄꯥꯔꯤꯅ ꯃꯁꯥ ꯐꯠ ꯆꯠꯊꯣꯛ ꯍꯦꯃꯥꯗ ꯍꯥꯟꯅ ꯌꯦꯡꯕꯤꯗ ꯍꯥꯏꯔꯛꯏ ꯌꯦꯜꯂꯤꯗ ꯊꯦꯝꯕ ꯑꯗꯨꯝ ꯇꯧ ꯑꯁꯤ ꯑꯣꯛꯇꯦ ꯑꯃꯁꯨ ꯊꯛꯀꯤ ꯇꯧꯔꯒꯦ ꯃꯇꯥꯒꯨꯝꯅ ꯇꯦꯕꯜ ꯃꯆꯤꯗꯒꯤ ꯆꯨꯔꯨꯞ ꯎꯄꯨ ꯑꯗꯣ ꯄꯥꯏꯈꯠ ꯊꯨꯅ ꯃꯆꯩ ꯑꯅꯧꯕ ꯑꯃ ꯂꯧꯊꯣꯛ ꯄꯥꯔꯤꯅ ꯃꯩꯔꯤ ꯆꯝꯈꯠ ꯃꯆꯤꯟꯃꯥꯅ ꯃꯩꯈꯨ ꯑꯗꯣ ꯃꯍꯥꯎ ꯂꯩꯅ ꯆꯤꯡꯁꯤꯟꯈꯤ ꯍꯦꯃꯥ ꯃꯄꯤꯔ ꯆꯦꯅ ꯌꯦꯡꯕꯇꯃꯛ ꯌꯦꯡꯉꯤ ꯀꯥ ꯃꯅꯨꯡꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯄꯥꯔꯤꯗꯒꯤ ꯆꯨꯔꯨꯞ ꯑꯗꯣ ꯃꯨꯟꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯅ ꯃꯥꯒꯤ ꯔꯥꯕꯣꯟꯒꯤ ꯋꯥ ꯉꯥꯡꯗꯕ ꯃꯇꯧ ꯑꯁꯤꯕꯨ ꯍꯦꯃꯥꯅ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯤ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯆꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯅꯤꯡꯊꯦꯝ ꯎꯄꯥꯏ ꯂꯩꯇ ꯍꯦꯃꯥꯔꯣꯝꯗ ꯌꯦꯡꯂꯛ ꯑꯁ ꯃꯥꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯑꯉꯥꯎ ꯑꯐꯩꯒꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯅꯤꯡꯉꯥꯏ ꯑꯁꯦ ꯍꯧꯈ꯭ꯔꯦꯅꯦ ꯑꯁ ꯑꯩꯗꯤꯕ ꯄꯥꯔꯤꯌꯥ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯔꯣꯏꯗ꯭ꯔꯣ ꯍꯥ ꯄꯥꯔꯤꯌꯥ ꯍꯦꯃꯥ ꯀꯥꯗꯨꯗ ꯃꯈꯣꯡ ꯅꯥꯝꯃ ꯊꯥꯡꯖꯤꯜꯂꯛꯏ ꯉꯁꯤꯗꯤ ꯃꯄꯨꯅ ꯂꯩꯕꯤꯕ ꯐ꯭ꯔꯣꯛ ꯉꯥꯡꯂꯩꯅꯕꯤ ꯂꯩꯔꯣꯡ ꯁꯥꯠꯄꯤ ꯑꯃꯁꯨ ꯁꯦꯠꯂꯤ ꯑꯁꯤ ꯐꯖꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯒꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯔꯥꯕꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯔꯨꯕꯅꯤ ꯃꯈꯣꯜ ꯅꯤꯡꯅ ꯀꯧꯖꯩ ꯂꯃꯦꯟꯂꯅꯨꯁꯦ ꯍꯥꯏꯅ ꯁꯥꯎꯔꯤꯕ ꯃꯥꯒꯤ ꯇꯥꯃꯣꯆꯧꯕꯨ ꯊꯦꯝꯖꯔꯤꯒꯨꯝꯅ ꯔꯥꯕꯣꯟ ꯄꯥꯔꯤ ꯃꯆꯥꯗꯣ ꯐꯛꯂꯥꯡꯂꯣꯝꯗ ꯂꯩꯁꯤꯟꯈꯤ ꯍꯦꯃꯥ ꯃꯄꯤ ꯇꯥꯔꯦ ꯈꯣꯟꯖꯦꯜ ꯑꯗꯨ ꯐꯖꯟꯖꯩ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇ ꯅꯨꯡꯁꯤꯖꯩꯅ ꯈꯪꯕꯗꯤ ꯍꯩꯇ ꯑꯍꯩ ꯁꯥꯔꯤꯕꯅꯤ ꯇꯥꯃꯣꯆꯧ ꯅꯪ ꯑꯩꯅ ꯔꯥꯕꯣꯟ ꯑꯅ ꯀꯧꯕꯒꯤ ꯁꯥꯎꯔꯤꯔꯣ ꯑꯗꯨꯒꯤ ꯅꯪ ꯆꯨꯔꯨꯞ ꯊꯛꯏꯔꯥ ꯍꯥ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯔꯥꯕꯣꯟ ꯑꯅ ꯀꯧꯖꯔꯣꯏꯌꯦ ꯁꯤ ꯑꯩ ꯂꯥꯟꯖꯔꯤꯕ ꯌꯥꯝꯅ ꯑꯗꯨ ꯅꯪ ꯑꯗꯨ ꯅꯤꯁꯥꯅꯤ ꯈꯪꯗ꯭ꯔꯣ ꯈꯅꯥꯎ ꯆꯤꯟ ꯂꯪꯁ ꯀꯦꯟꯁꯔ ꯇꯧꯔꯛꯀꯅꯤꯌꯦ ꯑꯗꯨ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯑꯗꯨ ꯐꯥꯎꯕ ꯃꯨꯔꯇꯤ ꯑꯗꯣ ꯃꯆꯤ ꯂꯦꯡꯗꯦ ꯊꯦꯝꯖꯔꯤꯕꯗꯨꯁꯨ ꯂꯦꯞꯇꯦ ꯊꯛꯀꯅꯨ ꯍꯥꯏꯔꯒ ꯃꯤꯅ ꯁꯦꯕ ꯑꯩ ꯄꯨꯄꯨꯗ ꯍꯥꯏꯗꯣꯛꯂꯣꯏ ꯄꯨꯄꯨꯅ ꯅꯪ ꯆꯨꯔꯨꯞ ꯊꯛꯏꯅ ꯆꯩꯒꯅꯤꯕ ꯄꯨꯄꯨꯅ ꯅꯪ ꯆꯩꯔꯒ ꯑꯩꯅ ꯍꯦꯟꯅ ꯋꯥꯒꯅꯤ ꯅꯪꯅ ꯋꯥꯕꯗ ꯑꯩꯁꯨ ꯋꯥꯏ ꯅꯪꯅ ꯀꯞꯂꯗꯤ ꯑꯩꯁꯨ ꯀꯞꯀꯅꯤ ꯅꯪꯅ ꯍꯔꯥꯎꯅ ꯂꯩꯔꯗꯤ ꯑꯩꯅ ꯍꯦꯟꯅ ꯍꯔꯥꯎꯒꯅꯤ ꯅꯪꯅ ꯑꯣꯐꯤꯁꯔ ꯑꯣꯏꯔꯛꯄꯗꯣ ꯑꯩꯅ ꯉꯥꯏꯗꯣꯏꯅꯤ ꯄꯨꯄꯨꯅ ꯑꯩꯁꯦ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯍꯥꯏ ꯍꯌꯦꯡꯋꯥꯏ ꯃꯥ ꯂꯩꯇ꯭ꯔꯒ ꯅꯪꯅ ꯑꯩꯕꯨ ꯁꯦꯟꯅꯕꯤꯅꯤ ꯍꯥꯏꯌꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯍꯧꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯥ ꯇꯝꯆꯧꯕ ꯅꯪ ꯆꯨꯔꯨꯞ ꯊꯛꯄ ꯂꯦꯞꯄꯨ ꯁꯤ ꯄꯥꯔꯤꯅ ꯃꯆꯤ ꯂꯦꯡꯉꯣꯏ ꯃꯌꯥꯛꯈꯤꯗ꯭ꯔꯕꯗ ꯅꯤꯡꯊꯦꯝꯅ ꯑꯣꯏꯅ ꯍꯦꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯂꯣꯏꯔꯦ ꯑꯁꯤꯅ ꯂꯣꯏꯔꯦ ꯊꯣꯏꯕꯤ ꯑꯃꯨꯛ ꯊꯥꯔꯣꯏꯗꯕꯅꯤ ꯁꯦ ꯗꯗꯥꯅ ꯍꯥꯏꯕꯤꯂꯨ ꯄꯨꯄꯨꯗꯅꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯏꯆꯜ ꯊꯣꯏꯕꯤꯗꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯄꯅꯤꯗ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯤꯕꯗꯣ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯇꯥꯛꯂꯤꯒꯦ ꯃꯇꯥꯒꯨꯝ ꯄꯥꯔꯤꯅ ꯍꯟꯖꯤꯟꯅ ꯑꯅꯧꯕ ꯆꯨꯔꯨꯞ ꯃꯇꯦꯞ ꯑꯃ ꯂꯧꯊꯣꯛ ꯍꯥꯟꯅꯒꯨꯝ ꯃꯩꯔꯤ ꯆꯝꯈꯠ ꯍꯦꯃꯥꯒꯤ ꯃꯃꯥꯡꯗ ꯊꯛꯏ ꯅꯤꯡꯊꯦꯝ ꯑꯣꯏꯅ ꯑꯅꯝ ꯀꯟꯕ ꯄꯥꯔꯤꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯑꯁ ꯄꯥꯔꯤ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯁꯤꯗ ꯑꯃꯨꯛꯁꯨ ꯑꯅꯧꯕ ꯑꯃꯨꯛ ꯊꯛꯈ꯭ꯔꯦꯅꯦ
nang sili talle oiba upai leraktrabada hemana cheijarami warakpa ngamdaba thamoi laiman oheliba murti etubu tabiroi thawoi biroi khanglabaso nungsibanida thainagi mujeido raboni nangdi langka gi hingcha ko chaba rabondani khangni nang pupuda haidokluni aina husima upataba mina haiba wa tabidaba nangi phanaba haibibani aduga mana adum churup thaga leine nanalu supangbra mina wa hairise tasina daba sai adu thaglanuba se rabon hey pichal thubiya amta ngai ko se adubu hemana chakibana hankre ningthemna khama ngamudrabani upai lekta ningthemdo pari da yengba tamak yengi as aidiba mapudo mo pau tam thurani nang fazan yum sidagi tanto pirani deri chapadi laadana leifam bau leroi ibo nang mane pau tam chakre khumune na gongta irai laina modi edo hojikta marol thole paura tamgisu tamdusano moalodre hojika nam tiso thimba nangna kari gi wabi egidam takata deduna chup se na mahole oktaba nang sini agi kutangasi angang se amuk tai themluge o thubi ningthim ka tudagi pingna thokre pari hojikta da thaglamba chup tugi chakliba mari edo table mathaki notebook cover amada suru nation na muthat murmum sol sum thakjen masidi chup si su khaini laktana lang thokraga phado thakine thaklin daga dadi makoina sananu mongda sanawya ba igi punsira makut pina sane aduna chup su thakke haina thakne ekidoni ningpa ningtama pami ekidoni ningthemna tahana yungni mangol romda tholakpani sanal halangom mangol phamil ki kachil waida thariba magi armchair to the phamduna le makuda larik manjunaraba ma paidani yeng ningthemna manakta kirap changsile pupu thoibi dubu kolumna lekhrabu jana mabo hai ningthem kedawre nachal bu hanglibadi nangna pupu sumang bonida mabu chakhum lomda leiramani ne aina kawbuga khumda chensin khribani hojikta kari athuba leirab jano khangdine pupuda thubinaga kashwaramdro haidi wa hairamdra buji kari wanu ne hairamdene madia kashu aingonda gyane tai ningthem matomda khanjei as churupki wado haidi hadumda boire hai ningthem kari haibunune nangbo kashunate da pupu ai amuk yengge chalo lake ai angang ado matom ta hiram laroi sanal param balarik to makhum sak khumjin hoi ngai khoni pari ne chatpa thinbado nangsu yaudong ni ko mathang tha da sim khrene flight ticket ka sune loina kaklaban nangna nahan mising na singba haibado adu su ore do pupu di isa sole do aduna nangna ne nang marupu a phabu khar thilu phani pupu wari marakta ahalado makhanaw phungalagumna lokhe khui asam tawba si to shilabani pupu loksum khubu sikui amukta doctor ri ying thoklu si hai pupu inthang tha changla pogini da kashu tawba nate chakhum lomda kolik khara lushindana matung onthoktuna hema do leiba thingnari ningthem changi thongjinda le hema do ningthem ni khalam batai mamai leisilakni tasanade matawduna pari budi warore haina ningthembu khangali pichal thoy khumde mangal chep thaye ningthemna ngak tumin yengduna leibada khangni hema do lotlibani ma susuk matomda chakhum maduda mapudagi lotuna kablamle kablu ribro nangbo kadai namai do yengise dadana kapuri male namikasi nganga dana loina pumlebise thubiya dadana hauna chalon bigise dada yongthem naksu chapi khrocho asigi bukapi angang male heling sigi sese ichaldine maramopin dadana heyingne chapor yamna lerekan aina habilu ko pupudane muzikido nang sungai hedok piyade ko nang tamujo parina sune amugana chup thakjar roi mayam lanjare ma haibadi kaire nangoda mukta habiyu haidina hairakli bane ngoda oide ba haibina kaisu
ꯏꯃꯤꯡ ꯐꯥꯎꯕ ꯅꯣꯡꯃꯗ ꯀꯧꯕꯤꯗꯕ ꯃꯥꯅ ꯂꯥꯜꯂꯦ ꯀꯥꯏꯅ ꯆꯨꯔꯨꯞ ꯊꯛꯄ ꯅꯤꯁꯥ ꯆꯥꯕꯗꯣ ꯑꯁ ꯊꯣꯏꯕꯤꯌꯥ ꯇꯞꯅ ꯉꯥꯡꯉꯨꯃꯤ ꯅꯪꯕꯣ ꯄꯨꯄꯨꯅ ꯇꯥꯈꯤꯅꯤ ꯍꯥꯏꯃꯤ ꯁꯦ ꯗꯗꯥꯅꯅꯦ ꯆꯥ ꯂꯣꯟꯕꯗꯣ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ ꯏꯆꯜꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤꯗ ꯑꯩ ꯌꯥꯎꯕꯤꯒꯦꯁꯤꯅꯤ ꯌꯥꯎꯕꯤꯅꯨ ꯀꯩꯁꯨ ꯆꯥꯁꯦ ꯑꯩ ꯁꯨꯝ ꯂꯣꯟꯖꯒꯦ ꯍꯩꯖꯩ ꯑꯩ ꯂꯣꯏꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯋꯥꯅꯦ ꯅꯇꯣꯝꯇ ꯋꯥꯒꯅꯤꯕ ꯍꯧꯖꯤꯛꯇꯗ ꯅꯤꯡꯊꯦꯝꯅ ꯊꯦꯝꯕꯤꯕꯗꯒꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯃꯕꯨꯛꯅꯤꯡꯗꯣ ꯈꯔ ꯆꯥꯎꯊꯣꯛꯆꯔꯛꯂꯕ ꯃꯥꯜꯂꯤ ꯍꯦꯃꯥ ꯃꯈꯣꯜ ꯁꯤꯔꯤ ꯁꯤꯔꯤ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯛ ꯍꯥꯟꯅꯒꯨꯝ ꯂꯧꯊꯣꯛ ꯂꯀꯣꯏ ꯂꯩꯇ ꯍꯥꯏꯖꯔꯛꯏ ꯀꯩꯁꯨ ꯋꯥꯗꯤ ꯁꯤ ꯅꯣꯏꯒꯤ ꯄꯨꯛꯐꯠꯇ ꯍꯤꯡꯆꯥꯕ ꯔꯥꯕꯣꯟꯗꯨꯒꯤ ꯆꯥꯅꯤ ꯃꯥꯗꯤ ꯆꯤꯅꯤ ꯊꯨꯝꯕ ꯄꯥꯝꯗꯕꯅꯤ ꯁꯪꯒꯣꯝꯁꯨ ꯁꯤꯒꯤ ꯆꯥꯡꯁꯦ ꯍꯥꯞꯇꯧꯅꯤ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯃꯨꯟꯅ ꯐꯨꯠꯇꯧꯕ ꯄꯨꯄꯨꯒꯤꯗꯤ ꯆꯤꯅꯤ ꯍꯥꯞꯄ ꯌꯥꯗꯦ ꯅꯪꯅ ꯍꯩꯁꯨ ꯍꯩꯔꯣ ꯇꯥꯃꯣ ꯆꯧꯗꯤ ꯑꯩꯅ ꯁꯨꯝ ꯁꯦꯟꯅꯖꯒꯦ ꯐꯅ ꯑꯗꯨꯝ ꯄꯛꯆꯔꯤꯅꯤ ꯅꯪꯅ ꯃꯥꯕꯨ ꯔꯥꯕꯣꯟ ꯍꯥꯏꯗꯅ ꯀꯧꯔꯝꯂꯤꯕꯁꯦ ꯀꯧ ꯄꯨꯛꯐꯠꯇꯁꯦ ꯑꯩꯁꯨ ꯀꯧꯒꯦꯔꯦ ꯑꯁꯨꯛ ꯏꯆꯜꯕꯨ ꯀꯞꯍꯟꯕ ꯃꯥꯏꯅꯅꯦ ꯀꯣ ꯍꯣꯔꯦꯟ ꯄꯨꯄꯨ ꯎꯍꯟꯗꯅꯅꯦ ꯐꯨꯗꯠꯀꯦꯀꯣ ꯀꯔꯤ ꯗꯗꯥ ꯌꯣꯡꯊꯦꯝ ꯔꯥꯕꯣꯟ ꯑꯣꯏꯖꯔꯁꯨ ꯑꯩꯒꯤ ꯔꯥꯕꯣꯟꯅꯤ ꯅꯪꯅ ꯐꯨꯕ ꯌꯥꯔꯣꯏꯗꯕꯅꯤꯀꯣ ꯑꯩꯗꯣ ꯅꯪ ꯑꯣꯏꯅ ꯐꯨꯒꯗꯕꯅꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯔꯥꯕꯣꯟꯗ ꯁꯣꯛꯑꯝꯃꯗꯤ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯕꯤꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯏꯅꯦꯁꯦ ꯔꯥꯕꯣꯟꯗ ꯅꯠꯇꯦ ꯅꯪꯁꯨꯅꯦ ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯑꯦꯗ ꯑꯗꯨ ꯊꯣꯏ ꯅꯪꯅ ꯁꯤꯒꯤ ꯔꯥꯕꯣꯟꯁꯦ ꯁꯦꯟꯅꯖꯒꯦ ꯍꯥꯏꯔꯤꯗꯨꯕꯨ ꯅꯪꯕꯨ ꯉꯝꯖꯒꯗ꯭ꯔꯅꯦ ꯍꯥ ꯃꯃꯤꯠ ꯏꯄꯣꯝ ꯂꯝꯃꯦꯟꯕꯤꯗꯣ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯖꯈꯤꯕꯅꯤꯀꯣ ꯉꯝꯖꯒꯅꯤ ꯑꯩꯒꯤ ꯔꯥꯕꯣꯟꯗꯤ ꯑꯩꯅ ꯁꯦꯟꯅꯗꯅ ꯀꯅꯥꯅ ꯁꯦꯟꯅꯕꯤꯒꯅꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯗꯣ ꯃꯥ ꯂꯝ ꯌꯥꯝ ꯍꯦꯟꯒꯠꯂꯛꯑꯦ ꯍꯟꯗꯛ ꯑꯩꯅ ꯍꯥꯏꯗꯣꯛꯄꯤꯗꯕꯅꯤ ꯄꯨꯄꯨꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛ ꯆꯥꯎ ꯌꯥꯗꯦ ꯀꯣꯟꯅ ꯆꯥꯒꯦ ꯍꯥꯏꯔꯒ ꯃꯥꯅ ꯆꯥꯗꯦ ꯑꯗꯨꯒ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛꯁꯨ ꯁꯦꯒꯥꯏꯍꯧꯏ ꯃꯥꯒꯤ ꯀꯥꯗ ꯑꯩꯅ ꯀꯤꯅꯅꯦ ꯃꯥꯕꯨ ꯌꯦꯡꯉꯤ ꯀꯅꯥꯗ ꯁꯥꯎꯅꯤꯡꯂꯤꯕꯅꯣ ꯈꯪꯗꯦ ꯃꯥ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯍꯧꯏ ꯑꯩꯅ ꯆꯥ ꯄꯤꯕ ꯆꯪꯂꯨꯕꯗꯅꯦ ꯃꯥꯏ ꯃꯅꯥꯛꯇ ꯂꯥꯛꯀꯅꯨꯁꯨ ꯍꯥꯏꯔꯛꯏ ꯃꯥꯅ ꯏꯕꯨ ꯁꯨꯝ ꯆꯩ ꯄꯨꯄꯨꯗ ꯍꯥꯏꯗꯣꯛꯑꯗꯤ ꯃꯥ ꯈꯣꯟꯗꯤ ꯆꯥꯅꯤꯀꯣ ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝꯅ ꯐꯩꯗ ꯍꯦꯔꯥ ꯊꯣꯏ ꯔꯥꯕꯣꯟ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤꯅꯦ ꯀꯣꯛ ꯈꯥꯏꯗꯣꯛꯎ ꯌꯥꯗ꯭ꯔꯣ ꯌꯥꯗꯦ ꯀꯩꯁꯨ ꯀꯔꯤꯒꯤꯅꯣ ꯍꯣ ꯑꯄꯪꯕ ꯔꯥꯕꯣꯟꯅ ꯂꯝ ꯈꯖꯤꯛ ꯍꯦꯟꯕꯗ ꯁꯤꯗ ꯑꯩꯅ ꯄꯨꯄꯨꯗ ꯍꯥꯏꯗꯣꯛꯄ ꯍꯧꯅꯕ꯭ꯔꯣ ꯃꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯒ꯭ꯌꯥꯟ ꯇꯥꯕꯅꯤ ꯑꯗꯨꯅ ꯁꯣꯏꯈ꯭ꯔꯁꯨ ꯃꯇꯣꯝꯇ ꯁꯦꯝꯗꯣꯛꯆꯅꯤ ꯄꯨꯄꯨꯅ ꯃꯥ ꯆꯩꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯈꯣꯏ ꯊꯣꯏꯕꯤꯁꯤꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏꯅ ꯇꯥꯗ꯭ꯔꯗꯤ ꯄꯨꯄꯨꯅ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯌꯨ ꯍꯥꯏ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩ ꯋꯥꯈꯜ ꯍꯥꯟꯅ ꯃꯨꯟꯅ ꯈꯜꯂꯨꯁꯨ ꯍꯥꯏ ꯑꯗꯨꯒꯤꯀꯣ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯤꯕꯅꯤ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯖꯗ꯭ꯔꯁꯨ ꯄꯔꯤꯈ꯭ꯌꯥꯗ ꯐꯦꯜ ꯑꯣꯏꯖꯔꯁꯨ ꯑꯗꯨꯐꯥꯎꯗꯤ ꯈꯪꯉꯦ ꯑꯩ ꯔꯥꯕꯣꯟꯅ ꯋꯥꯔꯒ ꯑꯩꯅ ꯍꯦꯟꯅ ꯋꯥꯏ ꯃꯔꯝ ꯃꯣꯛꯄꯤ ꯆꯥꯗꯣ ꯀꯗꯥꯏ ꯆꯤꯅꯤ ꯊꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯒꯦ ꯁꯦ ꯗꯗꯥ ꯌꯣꯡꯊꯦꯝ ꯑꯆꯥꯄꯣꯠꯁꯤꯁꯨ ꯄꯨꯈ꯭ꯔꯣ ꯅꯪꯅ ꯂꯣꯜꯂꯛꯄ ꯆꯥꯅꯤ ꯍꯥꯏꯌꯨꯀꯣ ꯑꯩꯅ ꯂꯣꯜꯂꯛꯄꯅꯤ ꯍꯥꯏꯗꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯔꯨꯗꯣꯏꯗꯤ ꯑꯄꯪꯕ ꯑꯁꯤꯐꯥꯎ ꯈꯪꯗꯦꯅꯦ ꯑꯩꯅ ꯂꯣꯜꯂꯛꯄ ꯆꯥ ꯍꯥꯏꯔꯗꯤ ꯇꯥꯃꯣ ꯆꯧꯅ ꯊꯛꯄꯤꯌꯨ ꯌꯥꯔꯣꯏꯌꯦ ꯑꯗꯨꯒꯤꯅꯤ ꯑꯣꯍꯣ ꯑꯣꯟꯊꯣꯛꯄꯅꯤꯅ ꯊꯣꯏꯕꯤ ꯅꯪꯁꯦ ꯍꯦꯃꯥ ꯆꯥ ꯀꯞ ꯑꯃ ꯑꯆꯥꯄꯣꯠ ꯈꯔ ꯄꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ ꯄꯨꯄꯨ ꯆꯥ ꯊꯛꯁꯦ ꯄꯨꯄꯨ ꯅꯤꯡꯊꯦꯝ ꯃꯊꯥ ꯁꯥꯅ ꯂꯦꯞꯍꯧꯏ ꯄꯤꯔꯝꯕ ꯆꯥ ꯀꯞ ꯑꯅꯤꯗꯣ ꯃꯨꯟꯅ ꯌꯦꯡ ꯑꯁ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯖꯗ꯭ꯔꯤꯕ ꯆꯍꯤ 34-35ꯒꯤ ꯑꯉꯥꯡꯁꯤꯅꯗꯤ ꯄꯥꯔꯤꯕ ꯇꯁꯦꯡꯅ ꯅꯤꯡꯖꯔꯤ ꯅꯨꯡꯁꯤꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯍꯥꯁꯣꯏꯁꯤꯅꯗꯤ ꯑꯉꯥꯡꯁꯤꯕꯨ ꯑꯁꯨꯛ ꯇꯥꯊꯤꯕꯤꯕ ꯀꯅꯥꯅ ꯂꯥꯜꯂꯤꯕ ꯀꯅꯥꯅ ꯆꯨꯝꯂꯤꯕ ꯀꯅꯥꯒꯤ ꯃꯤꯆꯪꯅ ꯂꯩꯗꯧꯔꯤꯕꯩꯅ ꯀꯝꯗꯧꯅ ꯇꯧꯔꯤꯁꯤꯗꯤ ꯑꯃꯗꯨ ꯆꯨꯔꯨꯞ ꯑꯃꯨꯛ ꯊꯛꯇꯨꯅ ꯂꯩꯔꯝꯕ ꯇꯥꯔꯦ ꯑꯩꯗꯤꯕ